social media amadi newspaper singdagi marobu pausang lokacharaga ahanbada mingchel Kanglaifa Arambaidagi lokachage madudi Kuki na Sugnu na fat paring turel wangmadagi nongmai kapa horakle chininaw mayam mikumna hom singna laibiyo ibudawkana khurumsi mathangda UNLF ningtam lanmi private namajam sanatomba @golai @aboina Leikhidba Awaba Phongdorkhre Manipur People's Army MPA gi laloi private namajam golai @sanatomba @aboy masagi anaba manamaram oiduna Leikhidbada UNLF amadi masagi lanmi sanglup MPA na thamoi sokna awaba phongdokchari amadi Leikhidba ningtam lanmi asigi mafamda yawolgi ikai kumnaba pijari haina UNLF ki maikaidagi thadoragले mathangda Manipur Today dagi lokhalaga thangjing da tak nauna hangkhiba KNF madada sakti leiraba Indian military na sizinaba khulai khinduna leire AR fully support tore Manipur lengak na tumin leiri tampaktana combing operation wai saire jingdana mamingtagi oina combing operation taw leire mathangda Indian Security Force ka Kuki militant singa leinaba mari IM na sabak phalagle Indian Security Force na Phayang village da bomb sabagi factory hangdo handuna Kuki militant singda bomb sabagi training piri masiga mari leinana NSN IM na thamlakhiba singdi Indian Security Force na Myanmar militant sing sizinaduna Manipur da proxy war sathari Assam Rifles para regiment amadi territorial army na Kuki militant singbu lebak anigi border lanthong lansin tawbada athengba amata pidri Indian Security Force ka KNAV amasung PDF ka asuki matik naksinana thabuk tongminade Indian Security Force na combat materials sing supply tawbata natana makoida GI5 sing piduna Phayang village da bomb sabagi factory hangdok khanle refugee gi maikhum uplaga Indian Security Force na KNAV amasung PDF ko pullaga Myanmar gi border area ta laiba Naga gi camp kayada leptana landa sathari Loisilakpada channel asida nawna sangbirakpa kanglai subscribe tawsin view like comment share tawbiduna adomadongi mor phongdokpiba kawbigano